Ngasi namana jagi numit suredo. Aina nakoibu adumak yingbiduna lakpani. Adubu ngasi nakoi ani aina ngakpiraroi. Taibang miyoiba nakoigi marakta phawba. Nakoina achao aram kaduna. Mibu ishitaba hendoktuna. Aigu umang asida phawba tawningbada tawduna lairibani. Adubu ngasi namana chana tawjaruba papki matung ina. Namana cha ngasidagi bhut olo. Ima Lairembi, ima ichabu amukta ngakpiramo. Ima icha matung amuk hanna fataba tabak tawjararoige. Nupa macha madugi matam henkre. Aina nakoibu yengba yaba yenglabani. Ngakpiba yaba ngakpirabani. Adubu ngasidi ai nakoibu ngakpiba ngammaroi. Asum tawna mama machado but ole. Ngasidagidi namana cha asigumba phibam asida adumak leiragani. Aduga nakoina karigumba hanagi matawgum hingba pamnabadi nakoi aina haiba ingadabani. Madu oirabadi nakoi hanagum taibang miyoibagum haina hanjil hangani. Yengo nakoina asigumba phibam asida leiringai afaba thabak kaya tawduna thamoi sengna tawgadabani. Aduga awa ana kayagi mating pangduna leigadabani. Adu oirabadi aina nakoibu hanagum hinghangani. Aduga nakoina honajariba aduna aigi chauraba sanagi khudop ama sagadabani. Nakoina sanagi khudop sahaninglabadi nakoina paisinduna thamliba paisa aduna umangda maiba ama leibani. Maiba asi sana saba maibani. Mahaki manakta chatlaga sanagi khudop ado sahangadabani. Madugi sana adu purakpa nimita aina nakoibu hanagum amuk hanjil hangani. Asi hairamduna Lairembedo mangkre. Upai leitraba mama machado but ki sakpham maduda mayumda halaklami. Mama machagi oirakliba sakpham maduda lekaigi miyam maduna mama machadubu but olaba hatraba mini haiduna tanthokpirakle. Upai leitraba mama macha matam kharadi umangda afang afangba chaduna umangda yariktuna leirami. Adudagidi makoina umang adugi chidai oramna leiriba hulladuda mama macha laktuna hotel ama hangtokle. Ibungo chawba nakoibu karimata khanghodrabaro masida but olaba mama machana hotel ama hangjiliba asibo makoigi mapal landuna chatpasu ngamde. Hek chatlubada makoidagi kainoma lehodrabadine ahinga je tumba hekta yadribani. Tada, aishu khalamlibani. Makoina kamdongna hanglibano. Makoigi mathakta wangang lubasu ngamdre. Adubu aina tabadadi mama machase taibang miyoibadagi but onkibani. Mama machase hulamada paisa yamna pairaga leirambajani. Adubu makoina paisa pai haibagi matik napal tawba mibu sitabadagi asigumba thawdok ase oikibani haine. Ama boire. Makoibune yam thuna khongang ngasidagi tanthokhinaba tawsi. Kari upai tawsige haibado nakoisu khalau. Aisune khalakke. Aibu makoigi mama machagi hotel sida amukta changlusirane. Kibadi onthongna kikreda. Tangai phadaba chattaba yadaba thabak natragadi masigi lambise kanasu chanadrabani. Are ngasidine ai hekta chatlaga yenglage. Kari thoklaga ba haibado khangdoklage. Asumna ibohal hotel leiba adomda laklammi. Ngasi sibu kana amata laoidoriba jala. Ngarangdi makoi mari mangadi laambani. Ngasidi kana amata lakpa udre. Ima ichagi oriba sakhom asinabu kananabu lakningani. Kananabu chaningani. Adubu ima ichadi paisa tandaba yade. Ekoigi leijaramba sana lupa lanthumsu loina mang takre. Lairembe adugi sana ado saba ngamdrabadi ima icha asumna punsi chupa leen batarabra.
ꯁꯣꯝꯗꯁꯨ ꯏꯕꯣꯍꯜꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯕꯨꯠ ꯃꯃꯥ ꯃꯆꯥꯅ ꯐꯝꯂꯤꯕ ꯍꯣꯇꯦꯜ ꯃꯄꯥꯗꯣ ꯌꯧꯔꯛꯂꯦ꯫ ꯏꯕꯣꯍꯜ ꯑꯀꯤꯕꯁꯨ ꯐꯥꯎꯔꯝꯃꯤ, ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯇꯧꯗꯕ ꯁꯥꯗꯨꯅ ꯂꯝꯕꯤ ꯑꯗꯨꯗ ꯑꯗꯨꯃꯛ ꯆꯠꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯕꯨꯠ ꯅꯨꯄꯥꯗꯨꯅ ꯀꯧꯔꯛꯏ꯫ ꯑꯣ ꯇꯥꯗꯥ, ꯀꯩꯅꯣꯝꯇ ꯆꯥꯕꯤꯈꯨꯋꯣ, ꯑꯃꯨꯛꯇ ꯆꯪꯕꯤꯔꯛꯑꯣ꯫ ꯑꯣ, ꯑꯩꯅ ꯍꯥꯏꯕꯗꯨ ꯇꯧꯔꯦꯗꯅ, ꯑꯩꯉꯣꯟꯗ ꯀꯧꯔꯛꯂꯦꯗꯅ, ꯀꯧꯔꯛꯑꯣꯏꯗ꯭ꯔꯥ ꯈꯟꯕꯅꯤ꯫ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ, ꯑꯩꯁꯨ ꯆꯥꯔꯨꯔꯒꯦꯗ, ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯍꯣꯔꯦꯟ ꯇꯨꯝꯕꯒ ꯌꯥꯗꯗꯅ꯫ ꯑꯁꯨꯝ ꯇꯧꯅ ꯏꯕꯣꯍꯜ ꯑꯗꯣ ꯀꯤꯅ ꯍꯣꯇꯦꯜ ꯑꯗꯨꯗ ꯆꯥꯕ ꯆꯪꯂꯛꯂꯦ꯫ ꯇꯥꯗꯥ, ꯀꯔꯤ ꯆꯥꯁꯤꯒꯦ? ꯀꯔꯤ ꯄꯤꯔꯛꯎꯒꯦ? ꯏꯕꯨꯡꯉꯣ, ꯅꯈꯣꯏꯅ ꯄꯤꯖꯅꯤꯡꯕ ꯑꯃꯍꯦꯛꯇ ꯄꯤꯔꯛꯎꯗ, ꯀꯔꯤꯁꯨ ꯀꯥꯏꯗꯦꯗ꯫ ꯐꯔꯦ ꯇꯥꯗꯥ, ꯑꯗꯨꯗꯤꯅꯦ ꯄꯔꯥꯊꯥ ꯑꯣꯏꯅ ꯁꯦꯝꯖꯔꯛꯑꯒꯦ, ꯄꯔꯥꯊꯥꯁꯦ ꯑꯣꯏꯅ ꯆꯥꯕꯤꯔꯣ꯫ ꯑꯁꯨꯝ ꯇꯧꯅ ꯕꯨꯠ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯄꯔꯥꯊꯥ ꯄꯨꯊꯣꯛꯇꯨꯅ ꯏꯕꯣꯍꯜ ꯑꯗꯨꯗ ꯄꯤꯖꯔꯦ꯫ ꯏꯕꯣꯍꯜ ꯄꯔꯥꯊꯥꯗꯨ ꯆꯥꯕꯗ ꯌꯥꯝꯅ ꯍꯥꯎꯔꯝꯃꯤ꯫ ꯐꯅ ꯀꯤꯔꯝꯕ ꯏꯕꯣꯍꯜ ꯑꯗꯣ ꯕꯨꯠ ꯃꯃꯥ ꯃꯆꯥ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛ ꯑꯀꯤꯕ ꯑꯗꯣ ꯂꯣꯏꯅ ꯐꯈ꯭ꯔꯦ꯫ ꯄꯔꯥꯊꯥ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦꯗ, ꯑꯗꯨꯕꯨ ꯑꯩꯗꯤ ꯄꯩꯁꯥꯁꯨ ꯌꯥꯎꯔꯝꯗ꯭ꯔꯦ, ꯀꯝꯗꯧꯒꯅꯤ? ꯑꯩ ꯃꯃꯥ ꯃꯆꯥꯁꯤꯗ ꯑꯃꯨꯛꯇ ꯍꯥꯏꯖꯔꯒꯦ꯫ ꯏꯕꯨꯡꯉꯣ, ꯅꯈꯣꯏꯒꯤ ꯄꯔꯥꯊꯥꯁꯦ ꯌꯥꯝꯅ ꯍꯥꯎꯔꯦ, ꯑꯗꯨꯕꯨꯅꯦ ꯑꯩꯅꯦ ꯄꯩꯁꯥ ꯑꯃꯠꯇ ꯌꯥꯎꯔꯝꯗ꯭ꯔꯦꯅꯦꯍꯦ꯫ ꯑꯩꯒꯤ ꯁꯦꯡꯒꯥꯎꯗꯣ ꯌꯨꯝꯗ ꯂꯩꯍꯧꯔꯕ ꯃꯥꯜꯂꯦ, ꯀꯝꯗꯧꯒꯅꯤ? ꯑꯩꯅꯦ ꯍꯣꯔꯦꯟ ꯊꯣꯛꯂꯛꯑꯒ ꯄꯤꯕ ꯌꯥꯔꯣꯏꯗ꯭ꯔꯣ? ꯇꯥꯗꯥ, ꯀꯔꯤꯁꯨ ꯀꯥꯏꯗꯦꯗ, ꯍꯣꯔꯦꯟ ꯊꯣꯛꯂꯛꯑꯒꯅꯦ ꯑꯗꯨꯝ ꯄꯤꯕꯤꯌꯨ꯫ ꯃꯃꯥ ꯃꯆꯥꯒꯤ ꯊꯃꯣꯏ ꯁꯦꯡꯖꯕ ꯏꯪ ꯇꯞꯆꯔꯝꯕ ꯃꯇꯧ ꯑꯁꯤꯗ ꯏꯕꯣꯍꯜ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯃꯈꯣꯏꯒꯤ ꯊꯣꯛꯈ꯭ꯔꯕ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯍꯪꯂꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯕꯨꯠ ꯃꯃꯥ ꯃꯆꯥ ꯑꯗꯨꯅ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯀꯤ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯏꯕꯣꯍꯜ ꯑꯗꯨꯗ ꯂꯤꯔꯝꯃꯤ꯫ ꯐꯔꯦ, ꯑꯗꯨꯗꯤꯅꯦ ꯁꯨꯃꯥꯏꯅ ꯇꯧꯔꯣ, ꯅꯈꯣꯏꯒꯤ ꯍꯣꯇꯦꯜ ꯑꯃꯅꯦ ꯈꯨꯜꯒꯤ ꯃꯃꯥꯡ ꯑꯁꯤꯗ ꯁꯦꯝꯂꯁꯤ, ꯑꯗꯨꯒꯅꯦ ꯃꯐꯝ ꯑꯗꯨꯗ ꯅꯈꯣꯏꯅ ꯑꯁꯨꯝꯅ ꯐꯝꯂꯣ꯫ ꯑꯩꯈꯣꯏꯒꯤ ꯈꯨꯜꯒꯤ ꯑꯣꯏꯅꯁꯨꯅꯦ ꯆꯥꯅꯕ ꯍꯣꯇꯦꯜꯁꯦ ꯑꯃꯠꯇ ꯂꯩꯇꯕꯅꯤ, ꯑꯗꯨꯅ ꯅꯈꯣꯏꯅ ꯐꯝꯂꯕꯗꯤꯅꯦ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯔꯒꯅꯤ, ꯅꯈꯣꯏꯒꯤ ꯄꯩꯁꯥꯁꯨ ꯇꯥꯟꯕ ꯌꯥꯔꯅꯤ꯫ ꯑꯩꯅꯅꯦ ꯈꯨꯡꯒꯪꯒꯤ ꯂꯩꯔꯤꯕ ꯈꯨꯟꯖꯥꯁꯤꯡ ꯑꯁꯦ ꯃꯁꯤꯗ ꯋꯥꯔꯤ ꯂꯤꯗꯨꯅ ꯅꯈꯣꯏꯒꯤ ꯋꯥꯔꯤꯁꯤꯡ ꯑꯁꯦ ꯈꯪꯍꯜꯂꯒꯦ꯫ ꯋꯥꯔꯤꯁꯤꯡ ꯑꯁꯦ ꯈꯪꯂꯕꯗꯤꯅꯦ ꯃꯈꯣꯏ ꯀꯔꯤꯁꯨ ꯀꯤꯕ ꯐꯥꯎꯔꯣꯏ, ꯅꯈꯣꯏꯗꯅꯦ ꯆꯥꯕ ꯑꯗꯨꯃꯛ ꯂꯥꯛꯀꯅꯤ꯫ ꯑꯁꯨꯝ ꯇꯧꯅ ꯏꯕꯣꯍꯜ ꯑꯗꯨꯅ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯗ ꯕꯨꯠ ꯃꯃꯥ ꯃꯆꯥ ꯑꯗꯨꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯏꯅ ꯂꯤꯗꯨꯅ ꯈꯪꯍꯜꯂꯦ꯫ ꯑꯗꯨꯒ ꯕꯨꯠ ꯃꯃꯥ ꯃꯆꯥ ꯑꯗꯨꯒꯤ ꯍꯣꯇꯦꯜ ꯑꯗꯨꯁꯨ ꯈꯨꯜꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯂꯝ ꯑꯗꯨꯗ ꯁꯥꯗꯨꯅ ꯍꯣꯇꯦꯜ ꯍꯥꯡꯍꯜꯂꯦ꯫ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯁꯨ ꯕꯨꯠ ꯃꯃꯥ ꯃꯆꯥ ꯑꯗꯨꯒꯤ ꯍꯣꯇꯦꯜ ꯑꯗꯨꯗ ꯆꯥꯕ ꯂꯣꯏꯅ ꯂꯥꯛꯅꯔꯝꯃꯤ꯫ ꯌꯥꯝꯅꯁꯨ ꯍꯥꯎꯕꯅꯤꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯅꯁꯨ ꯄꯥꯝꯅ ꯆꯥꯅꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯃꯄꯥ ꯃꯆꯥ ꯑꯃꯈꯛ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯂꯥꯛꯄꯗ ꯍꯣꯇꯦꯜ ꯑꯗꯣ ꯐꯥꯎꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯃꯗꯨꯗ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯃꯄꯥꯗ ꯑꯆꯥꯄꯣꯠ ꯂꯩꯕꯤꯌꯨ, ꯑꯆꯥꯄꯣꯠ ꯆꯥꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯏꯕꯦꯝꯃ, ꯑꯩꯅꯦ ꯄꯩꯁꯥ ꯑꯃꯠꯇ ꯌꯥꯎꯔꯛꯇꯦꯅꯦꯍꯦ, ꯍꯣꯔꯦꯟꯅꯦ ꯊꯕꯛ ꯍꯜꯂꯛꯂꯒ ꯄꯩꯁꯥꯗꯣ ꯄꯨꯔꯛꯂꯒꯅꯦ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯆꯥꯔꯁꯤꯀꯣ꯫ ꯌꯥꯔꯣꯏ ꯕꯕꯥ, ꯑꯩꯒꯤ ꯑꯃ ꯂꯩꯕꯤꯌꯨ, ꯑꯩ ꯌꯥꯝ ꯆꯥꯅꯤꯡꯉꯦ, ꯑꯩꯒꯤ ꯍꯧꯖꯤꯛ ꯂꯩꯗ ꯌꯥꯔꯣꯏ, ꯑꯩꯒꯤ ꯑꯃ ꯂꯩꯕꯤꯌꯨ꯫ ꯌꯥꯔꯣꯏꯕ, ꯑꯩꯒꯤ ꯍꯧꯖꯤꯛ ꯑꯃ ꯂꯩꯕꯤꯌꯣꯕ꯫ ꯕꯦꯝꯃ, ꯕꯕꯥ ꯋꯥ ꯍꯥꯏꯒꯦꯁꯦ, ꯍꯣꯇꯦꯜꯗꯒꯤꯅꯦ ꯄꯣꯠ ꯂꯩꯔꯒ ꯆꯥꯕ ꯍꯥꯏꯕꯁꯦ ꯄꯩꯁꯥ ꯌꯥꯎꯗꯅ ꯌꯥꯕ ꯅꯠꯇꯦꯅꯦ꯫ ꯕꯕꯥꯗꯤ ꯍꯧꯖꯤꯛ ꯄꯩꯁꯥ ꯑꯃꯠꯇ ꯌꯥꯎꯔꯛꯇꯦ, ꯑꯗꯨꯅꯅꯦ ꯄꯩꯁꯥ ꯄꯨꯔꯛꯂꯒꯅꯦ ꯅꯪꯅ ꯆꯥꯅꯤꯡꯕꯗꯣ ꯄꯦꯟꯅ ꯆꯥꯔꯁꯤ꯫ ꯂꯥꯛꯑꯣ, ꯏꯄꯥꯅꯦ ꯍꯣꯔꯦꯟ ꯁꯣꯏꯗꯅꯅꯦ ꯏꯆꯥꯒꯤ ꯑꯆꯥꯄꯣꯠꯇꯣ ꯂꯩꯕꯤꯒꯦ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅꯗꯤ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ꯫ ꯃꯆꯥꯅꯨꯄꯤꯅ ꯅꯤꯡꯉꯥꯏ ꯑꯗꯨꯃꯛ ꯇꯧꯕ ꯑꯗꯨꯗ ꯕꯨꯠ ꯃꯃꯥ ꯃꯆꯥ ꯑꯗꯨꯅꯁꯨ ꯀꯔꯤ ꯇꯧꯔꯕꯅꯣ ꯍꯥꯏꯗꯨꯅ ꯃꯄꯥ ꯃꯆꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯪꯂꯝꯃꯤ꯫ ꯏꯕꯨꯡꯉꯣ, ꯀꯩꯗꯧꯔꯦ? ꯅꯄꯥ ꯅꯆꯥꯅ ꯃꯗꯨꯗ ꯉꯪꯅꯔꯤꯕꯗꯤ? ꯏꯅꯦꯕꯨ, ꯏꯆꯥꯅꯨꯄꯤꯅꯗꯤ ꯍꯣꯇꯦꯜ ꯑꯁꯤꯗꯒꯤ ꯑꯆꯥꯄꯣꯠ ꯂꯩꯕꯤꯌꯨ ꯍꯥꯏꯔꯤꯕ, ꯑꯩꯅꯗꯤ ꯄꯩꯁꯥ ꯌꯥꯎꯗꯕꯅꯤꯅ ꯍꯣꯔꯦꯟ ꯑꯣꯏꯅ ꯆꯥꯔꯁꯤ ꯍꯥꯏꯗꯨꯅ ꯊꯦꯝꯂꯝꯂꯤꯕꯅꯤ꯫ ꯑꯗꯨꯗ ꯃꯥꯅ ꯍꯧꯖꯤꯛ ꯂꯩꯕꯤꯌꯨ ꯍꯥꯏꯗꯨꯅ ꯅꯤꯡꯉꯥꯏ ꯇꯧꯗꯨꯅ ꯂꯩꯔꯦ꯫ ꯇꯥꯗꯥ, ꯑꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯀꯥꯏꯗꯦ, ꯑꯉꯥꯡ ꯑꯁꯤꯅ ꯄꯥꯝꯂꯤꯕꯗꯣ ꯍꯦꯛꯇ ꯂꯧꯕꯤꯔꯒ ꯆꯥꯕꯤꯔꯣ꯫ ꯍꯣꯔꯦꯟ ꯇꯥꯗꯅ ꯍꯜꯂꯛꯂꯒ ꯄꯩꯁꯥꯗꯣ ꯄꯤꯕꯤꯌꯨ, ꯀꯩꯁꯨ ꯀꯥꯏꯗꯦ꯫
ꯑꯁꯨꯝ ꯇꯧꯅ ꯕꯨꯠ ꯃꯃꯥ ꯃꯆꯥ ꯑꯗꯨꯅ ꯄꯩꯁꯥꯁꯨ ꯇꯥꯜꯂꯝꯃꯤ ꯑꯗꯨꯒ ꯄꯩꯁꯥ ꯂꯩꯖꯗꯕꯁꯤꯡꯕꯨꯁꯨ ꯃꯈꯣꯏꯅ ꯄꯤꯖ ꯄꯤꯊꯛ ꯇꯧꯗꯨꯅ ꯃꯇꯦꯡ ꯀꯌꯥ ꯑꯃ ꯄꯥꯡꯂꯝꯃꯤ꯫ ꯚꯨꯠ ꯃꯃꯥ ꯃꯆꯥꯁꯦ ꯍꯧꯖꯤꯛꯇꯤ ꯐꯅ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯦ, ꯑꯗꯨꯕꯨ ꯑꯩ ꯃꯈꯣꯏꯕꯨ ꯉꯥꯛꯄꯤꯈꯤꯔꯣꯏ꯫ ꯑꯩꯅ ꯄꯣꯔꯛꯎ ꯍꯥꯏꯕ ꯄꯣꯠꯇꯣ ꯄꯨꯔꯛꯇ꯭ꯔꯤꯕ ꯃꯈꯩ ꯑꯩꯅ ꯃꯈꯣꯏꯕꯨ ꯉꯥꯛꯄꯤꯈꯤꯔꯣꯏ꯫ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯤꯕ ꯑꯁꯤꯒꯤ ꯍꯥꯏꯔꯒꯗꯤ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ, ꯑꯗꯨꯕꯨ ꯑꯋꯥꯕꯁꯤꯡꯁꯦ ꯃꯈꯣꯏ ꯃꯇꯝ ꯈꯔꯒ ꯐꯪꯖꯈꯤꯁꯅꯨ꯫ ꯃꯈꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯒꯕꯨ ꯑꯩꯅ ꯀꯔꯤꯒꯤ ꯉꯥꯛꯄꯤꯔꯣꯏꯗꯧꯔꯤꯕꯅꯣ? ꯑꯗꯨꯕꯨ ꯃꯇꯝ ꯈꯔꯗꯤ ꯌꯦꯡꯈꯤꯕ ꯇꯥꯕꯅꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯕꯨꯠ ꯑꯣꯟꯈ꯭ꯔꯕ ꯔꯥꯖꯦꯟꯒꯤ ꯃꯔꯨꯞ ꯆꯥꯎꯊꯣꯏ ꯑꯗꯣ ꯔꯥꯖꯦꯟ ꯍꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯔꯥꯖꯦꯟꯒꯤ ꯌꯨꯝꯗꯤ ꯂꯩꯔꯝꯗ꯭ꯔꯕ ꯑꯗꯨꯗ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯑꯍꯜ ꯑꯃꯗ ꯋꯥꯔꯤ ꯍꯪꯂꯝꯃꯤ꯫ ꯇꯥꯗ, ꯑꯩ ꯑꯁꯦ ꯔꯥꯖꯦꯟꯒꯤ ꯃꯔꯨꯞꯅꯤ, ꯑꯗꯨꯕꯨ ꯔꯥꯖꯦꯟꯒꯤ ꯌꯨꯝꯗꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯈꯣꯏꯕꯨ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯒꯦ? ꯃꯈꯣꯏꯒꯤ ꯃꯔꯤ ꯃꯈꯣꯡꯒ ꯈꯪꯂꯕꯗꯤ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤꯌꯨꯕ꯫ ꯑꯗꯨꯗꯒꯤꯗꯤ ꯑꯍꯜ ꯅꯨꯄꯥ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯀꯤ ꯋꯥꯔꯤ ꯄꯨꯝꯕ ꯑꯗꯣ ꯅꯨꯄꯥ ꯑꯗꯨꯗ ꯂꯤꯗꯨꯅ ꯈꯪꯍꯜꯂꯝꯃꯤ꯫ ꯋꯥꯔꯤ ꯈꯪꯂꯕꯗ ꯆꯥꯎꯊꯣꯏ ꯔꯥꯖꯦꯟꯕꯨ ꯊꯤꯕ ꯈꯨꯜ ꯀꯌꯥ ꯐꯥꯎꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯗꯒꯤꯗꯤ ꯔꯥꯖꯦꯟ ꯃꯃꯥ ꯃꯆꯥꯒꯤ ꯍꯣꯇꯦꯜ ꯑꯗꯣ ꯎꯔꯦ꯫ ꯑꯗꯨꯗꯒꯤ ꯆꯥꯎꯊꯣꯏ ꯆꯪꯂꯛꯇꯨꯅ, ꯃꯔꯨꯞ ꯔꯥꯖꯦꯟ, ꯅꯈꯣꯏꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯑꯩꯁꯨ ꯇꯥꯔꯦ꯫ ꯑꯩ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯅꯈꯣꯏꯕꯨ ꯊꯤꯔꯛꯂꯤꯕꯅꯤ꯫ ꯃꯔꯨꯞ ꯆꯥꯎꯊꯣꯏ, ꯃꯔꯨꯞꯅ ꯍꯥꯏꯕꯤꯔꯝꯕꯗꯣ ꯌꯥꯝꯅ ꯆꯨꯝꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯅ ꯅꯥꯄꯜ ꯇꯧꯔꯨꯕꯒꯤ ꯃꯍꯩꯅ ꯑꯁꯤꯒꯨꯝꯕ ꯐꯤꯕꯝ ꯑꯁꯦ ꯃꯁꯤꯗ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯈꯣꯏꯅ ꯃꯇꯧ ꯀꯔꯝꯅ ꯕꯨꯠ ꯑꯣꯜꯂꯛꯈꯤꯕ ꯑꯗꯨꯒ ꯕꯨꯠꯇꯒꯤ ꯃꯇꯧ ꯀꯔꯝꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃꯨꯛ ꯑꯣꯟꯒꯅꯤ ꯍꯥꯏꯕꯗꯨꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯑꯗꯣ ꯔꯥꯖꯦꯟꯅ ꯃꯥꯒꯤ ꯃꯔꯨꯞ ꯆꯥꯎꯊꯣꯏꯗ ꯂꯣꯏꯅ ꯇꯝꯂꯝꯃꯤ꯫ ꯐꯔꯦ ꯃꯔꯨꯞ, ꯏꯃꯥ, ꯅꯈꯣꯏꯅ ꯄꯩꯁꯥꯒꯤꯗꯃꯛꯇ ꯋꯥꯔꯤꯗꯣ ꯋꯥꯔꯨꯔꯒꯅꯨ꯫ ꯑꯩꯒꯤ ꯄꯩꯁꯥ ꯃꯌꯥꯝ ꯂꯩ꯫ ꯑꯩꯅ ꯅꯈꯣꯏꯒꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯂꯒꯦ, ꯑꯗꯨꯒ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯂꯥꯏꯔꯦꯝꯕꯤꯅ ꯄꯥꯝꯂꯤꯕ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯑꯗꯣ ꯄꯤꯕꯤꯔꯨꯔꯣ, ꯑꯗꯨꯒ ꯏꯃꯥꯒ ꯃꯔꯨꯞꯀ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃꯨꯛ ꯑꯣꯟꯗꯨꯅ ꯑꯃꯨꯛ ꯍꯟꯕꯤꯔꯛꯎ꯫ ꯃꯔꯨꯞ, ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯅ ꯇꯥꯛꯄꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄ ꯃꯤꯉꯣꯟꯗꯒꯤ ꯄꯩꯁꯥ ꯅꯤꯕ ꯌꯥꯗꯦ꯫ ꯑꯗꯨꯅ ꯃꯔꯨꯞ, ꯑꯩ ꯅꯪꯉꯣꯟꯗꯒꯤ ꯄꯩꯁꯥꯗꯣ ꯂꯧꯕ ꯌꯥꯔꯣꯏꯅꯦ꯫ ꯃꯔꯨꯞ, ꯑꯗꯨꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯁꯤ, ꯑꯩꯅꯦ ꯅꯈꯣꯏꯒꯤ ꯍꯣꯇꯦꯜꯗꯒꯤ ꯑꯩꯅ ꯆꯥꯅꯤꯡꯕ ꯑꯆꯥꯄꯣꯠ ꯆꯥꯕ ꯌꯥꯕꯈꯩ ꯂꯣꯏꯅ ꯆꯥꯔꯒꯦ꯫ ꯃꯗꯨꯒꯤ ꯃꯃꯜ ꯑꯣꯏꯅꯅꯦ ꯑꯩꯅ ꯄꯩꯁꯥꯗꯣ ꯄꯤꯔꯒꯦ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯅ ꯁꯣꯏꯗꯅ ꯌꯥꯒꯅꯤ꯫ ꯑꯁꯨꯝ ꯇꯧꯅ ꯔꯥꯖꯦꯟꯒꯤ ꯃꯔꯨꯞ ꯆꯥꯎꯊꯣꯏ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯍꯣꯇꯦꯜꯗꯒꯤ ꯆꯥꯅꯤꯡꯕ ꯆꯥꯕ ꯌꯥꯕ ꯆꯥꯔꯦ, ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯃꯜ ꯑꯣꯏꯅ ꯌꯥꯝꯂꯕ ꯄꯩꯁꯥ ꯄꯤꯔꯝꯗꯨꯅ ꯆꯥꯎꯊꯣꯏ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯂꯩꯔꯕꯗꯒꯤꯗꯤ ꯕꯨꯠ ꯃꯃꯥ ꯃꯆꯥ ꯑꯗꯣ ꯎꯃꯪꯗ ꯂꯥꯛꯇꯨꯅ ꯁꯅꯥ ꯁꯥꯕ ꯃꯥꯏꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯦ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯗꯨꯅ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒꯤ ꯁꯅꯥ ꯑꯃ ꯁꯥꯍꯜꯂꯦ꯫ ꯁꯅꯥ ꯑꯗꯨꯕꯨ ꯄꯨꯔꯗꯨꯅ ꯕꯨꯠ ꯃꯃꯥ ꯃꯆꯥ ꯑꯗꯣ ꯂꯥꯏꯔꯦꯝꯕꯤꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯦ꯫ ꯑꯗꯨꯒ ꯁꯅꯥ ꯑꯗꯨꯕꯨ ꯂꯥꯏꯔꯦꯝꯕꯤꯗ ꯄꯤꯗꯨꯅ ꯃꯈꯣꯏꯒꯤ ꯄꯥꯞ ꯑꯗꯣ ꯀꯣꯛꯄꯤꯅꯕ ꯍꯥꯏꯖꯔꯝꯃꯤ꯫ ꯅꯃꯥꯅ ꯆꯥꯅ ꯑꯩꯅ ꯍꯥꯏꯕ ꯄꯥꯎꯇꯥꯛ ꯂꯧꯗꯨꯅ ꯑꯩꯒꯤ ꯋꯥꯕꯨ ꯇꯥꯗꯨꯅ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯑꯁꯦ ꯁꯥꯔꯒ ꯄꯨꯔꯛꯂꯕꯅꯤꯅ ꯅꯈꯣꯏ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯃꯤꯑꯣꯏꯕꯒꯤ ꯁꯛꯐꯝꯗ ꯑꯩꯅ ꯍꯟꯖꯤꯜꯂꯍꯜꯂꯒꯅꯤ꯫ ꯑꯗꯨꯒ ꯅꯈꯣꯏꯅ ꯃꯤꯑꯣꯏꯕꯒꯤ ꯁꯛꯐꯝꯗ ꯍꯟꯖꯤꯜꯂꯕ ꯃꯇꯧ ꯍꯥꯟꯅꯒꯤ ꯂꯤꯆꯠ ꯑꯗꯨꯒꯨꯝꯅ ꯆꯠꯂꯕꯗꯤ ꯅꯈꯣꯏ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯚꯨꯠꯀꯤ ꯁꯛꯐꯝꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯀꯅꯤ꯫ ꯃꯁꯦ ꯅꯈꯣꯏꯅ ꯀꯥꯎꯒꯅꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯕꯨꯠ ꯑꯣꯜꯂꯝꯕ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯣ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯁꯛꯐꯝꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯂꯦ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨꯗꯤ ꯌꯥꯝꯅ ꯍꯔꯥꯎꯔꯦ꯫ ꯐꯔꯦ, ꯉꯁꯤꯗꯒꯤꯗꯤ ꯅꯃꯥ ꯅꯆꯥ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯨꯔꯣ, ꯑꯗꯨꯒ ꯁꯦ ꯈꯨꯗꯣꯞ ꯑꯁꯤꯁꯨ ꯄꯨꯖꯈ꯭ꯔꯣ꯫ ꯃꯁꯤꯅ ꯅꯈꯣꯏꯒꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯕꯗ ꯁꯤꯖꯤꯟꯅꯧ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯠꯂꯒꯦꯀꯣ꯫ ꯑꯁꯨꯝ ꯇꯧꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯣ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯍꯣꯇꯦꯜ ꯐꯝꯗꯨꯅ ꯃꯃꯥ ꯃꯆꯥꯒꯤ ꯄꯨꯟꯁꯤ ꯑꯗꯣ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ꯫